Dengue laina dagi ngakthokna na isagi yumgi akoibada ising tungma mafamsing leihandaba mathau tari maruoina healthcare service ki staff singda miyamna mateng pangbagi Tangaiphade leiri hiramasigi matangda SKTV news ki chief reporter Khetrimim Premsandagi akhanaba pawdam ama Dengue haba laina asi dengue virus na thokan bane hariba dengue virus asi Aedes kauba kang makhal hariba kang makhal asigi kang amom na chikpadagi miyoibada nahalai Manipur Health Services ki matung ina haukiba August thada dengue nabagi changasi khangwang wangkhalaki August thada punna dengue naba miyoi masing chamaga nifunipan thengnaki Lunana Chaliba Tha September gi kun fawbada dengue nabagi masing asi chaniga trying to yoke Health Services na National Health Mission ga khusam na rakanda mafam kaya da lepaletna thorang kya ma pakhatuna dengue laina sibu maru phangna manghanaba honari adubu khwaidagi maru oiribadi Miyamgi support Miyamgi coordination ward pasina laina asibu maru phangna muthatnaba honariba asida khudong chadaba kya ma mayoknaba asini masigi khudam haibabu healthcare staff singna health service ki staff singna yum chatuna mafam aduda kang marum kokfam natragana kari thorang pakhatpa yabage haibadu khangdoknaba sangsiluba matamda yumgi miyoi singna gate lonsalakpa tathi nganga thadorokpana chingba thawong kayama thengnai hari masi tokpiyu haina su health minister na appeal tawri miyami mateng yaudana kaigumba laina ama natraga thorang ama pakhatpa oithokloi miyamna mateng pangbiyu haina phongdorake akhoi source reduction ji marum kokam do tawna ba chatli nara fa chatli ngasi ju chatli sigi sida akhoi community participation ai ngarang hai amuka ni reiterate tawjari ngasi ayuk chatpa da refrigerator ki maning de leramba kamla da dengue kokam leramba lai khoiramba da officials na chatlaga permission lawraga hangto gi yengba kanadi pra macha ko bai de leramba pakat se anate relatively how we was hindi gi hande ki says hande handaraga so akhoi gi target ti 0 cases laibo aduni apna pamjari si dengue virus puba kang makhal singasi maru oina stagnant water kogi aruba ising kogi flower pots bucket na chingba yung ya koi bidal leiba mafam sing da leiba ising tungma mafam sing da kang marumasi kokali hari bakang makhalasi kogi khongman gumba phatta haudi marakta kokande makoi asi kogi lengdana leiba aruba ising da kang marumasi kokali aduga healthcare workers singna health services kangbuna yum khara da chaka yum matamda safuda amadi bottle da mari bucket ta kang marum koksil lama kaya amasu thengnarake Kamu tu kena kita untuk yang siapa? Naik kita ikut kita. Cukup je. Cip payah ke tu? Oh. Yari, pada ni yari. Si yang biru lah. Itu tu. Si pada ni yari ni kau. Yari. Si lagi ni aku yang thaman ini. Lagi sudah jumpa sudah. Mayam tu kangen mana putu yang ada je. Kanaguma miyoi kharana yumthong khuding makta fogging tokholabadi dengue virus asi hat pangami haibagi wakhalona si lainari adubu masi tasengna makti aran bane fogging tawriba si maru oina kang amom Aedes hariba kang amom mahik puraba kang adu hat naba khakki fogging toktokpaki thabak asi paikhatpani adubu isinga lehoriba kang marum sing adudi fogging na hat pangamde haina malaria gi state nodal officer Dr. S. Priyokumara phongdorakle lenga ki chana kanglong gi matung ina dengue naraba miyoi adugi yum dagi 100 meter radius ta fogging kathokpagi chana pathap lei masi natana akoina mafam amade hekta
foging kapthoklagadi madui kanaba leiru haba wafam asisu lakli Kampham oidaba jagada maski oina fogging tobus de koida mangjabani hele hadare then fogging tobagi kanabasina only when there is a suspected case of dengue positive case like kana togjabai wari neba masigi kanadaba purpose na kaino hadadi magi kangi characteristic future harkak lay kaino hadadi mahi jawba kang mapisina ko marumje asibu koina medical ki tamda trans ovarian spread to mahi jawba kang mapisina ko marum sidasu dengue virus yaw ko khrande then mahi jawba kang marum sina within 7 or 10 days gi manungda mapi olga paithor kane ko hariba mana mahi jawba kang marum sin mapi olga paithor ko matamda mahi si yaw ko kolakane aikoina fogging to matamda ma marum ko ambiba mapi mahi jawba ko hato khrane ba kaimosung praja section project bangna mai magi yum manung amasung akoi basida kang morum pokham jaga ji leiba thodi within 7 or 10 days matunga amukang mapi wala gam hai jarga paithorakani aduna dum chikani aduga dengi dum sandorakani dengue laina asi ngakthokki haiba taragadi akhoi yumgi akoibada ising tunghandaba aduga hariba laina asigi layong lakpaga akhang hai taraduna doctor yengthokpiba maruina dengue gi pagi symptoms layong si maruina kok sikpa muscle amadi joint pain tauba saru naba oning ba fauba khong hamada i yaubana chingba sigumba layong si maruiba layong oibana hairiba layong si hek lakpaga manak nakpada leiba healthcare center da yengthokpiba asina laina asidagi ngakthokpa ngamgani SKTV news ki damak orumjariba Khetrimiyum Premchan Imphal